Good morning friends. Ngasi 19 May 2019 gi Amazon quiz ki pungpham yaukhre ko ai uji Amazon app ta changsin jare aduga ngasi gi thamliba price si sum yengmina siko hanade Amazon quiz si hek mamangi mathak thangba swai da thoami ko hojikti masi thok tab su yawi adagi thok pu su yawi smai sum inkhat piro hojik kan gi thoi bu mong jei uchage ko smai sum inkhat piro sum makha yonna ba sum inkhat piro ko matam da tu sida leire ko ngasi gi thamliba price si Urban Leather recliner haibadu gumba sofa makhalama leireko adu masi karigumba kana gumba phone singda sumaina kuisi thoktragadi amuk kakthak piba haidi recent magi application si amuk recent app se amuk kakthak piraga amuka naung namuk changba adai thoktragadi amuka sum kakthak piba amuka naung na changba lu maina anira ahumrak sanara matamda tholok pusu yawi ko adagi Amazon app si masi update tawdraga su thok taba yawi ko aduna update so tok thok pi gadawne ado ai hujik si ai yonda di sumaina thoe ko ado ai hujik changsin jare ado ga ngasi gi question answer sing maru waina khoi knowledge hanjin ji ko aduna ai hujik start changjare yang sing ngasi gi question sing leijare ngasi question number 1 where in India can you find the Jarawas and the Sentinelese tribes sign leire ko koi gi India gi karam mabhamda Jarawas amadi adagi Sentinelese hariba tribe makhan singchi laibano hari Daman and Diu da adagi Andaman and Nicobar Island da adagi Assam adagi Kerala haina piri singchi manungda ani subda yauriba Andaman and Nicobar Island haibsida changchin biroko chume aduga question number 2 what is the name of the new axe that Thor gets met in Avenger Infinity War akhoi mayam nin khangbiramagani Avenger Infinity War haiba film du da Thor gi nauna sakhi bunung thang du kari maming ko buno hari adudi si makhad pi si Mjolnir adiki John Bourne Itri adiki Stormbreaker haina pi sing manung da mayam nin khangbiragmani akhoi gi hariba Thor gi Mjolnir haiba nung thang duni ko man pai se adubu mase hela na thugai khra matung da ma ko namuk Stormbreaker haiba nungthang makhan si muk sabani ko na Stormbreaker si khan biro last la riba sume aduga question number 3 the world's tallest indoor waterfall 131 feet has been created at an airport which country can you see it in an later ko akhoi Pichibis ki khwai dagi wang ba indoor waterfall ama akhoi airport amada sem khrai ma ya wang mana 131 feet ni hai asi karamba laibak ta laiba tugumba airport ta no aji hangye ko adu Singapore da China da Japan da Brazil da pi singji manung da Singapore gi airport amada ni ko hairiba indoor waterfall sar se aduna Singapore khan biro adi question number 4 which national park in India was known as the Hailey National Park at the time of inception in 1936 and later go India gi karamba national park no hairi madude nahawai haidi 1936 ki thabak horoko matam dadi masi Hailey National Park haina khangnarami hai asi makha pi singsi yeng Kanha National Park Kaziranga National Park Jim Corbett National Park Ranthambore National Park haina pi singsi manungda ahum subda yauriba Jim Corbett National Park haibsidani ko sikhan biro aduga last question name the cricketer who has become the first in the world to hit more than 500 sixes in international cricket. The cricket player the cricketer the world gi ihan hanboina 500 sixes yeibungamba international cricket ta adugumba player du kana no hari makha pi si Sanat Jayasuriya adagi Sahid Afridi adagi Chris Gayle adagi Yuvraj Singh pi singsi manungda Chris Gayle haiba cricketer siniko 500 success yoni yaiba ngamkiba ihan hanbo world gi adugumba cricketer neona Chris Gayle kan biro sume suma na paphum loina piro matungda automatically lucky draw da pusillaga winner oi khanbani haibse mamangda ina panjaduna laiko adubu masi India pumne na why winner oibadi aduna nungtigi knowledge sengalan si haiduna ina thagat chabani ko aduga ai foreign thingi tek video da mayami knowledge oi bi aba video soidra pujar ke aduga aina hujik mathak ta panjakribo what meaning am the pronunciation da soingam yaw khbo sunga piwo haijarga video sima tang slo sinjarge thank you all